Miss Walk the Ming Tabiribasung by Yumnam Anuradha de Binekon Krumzadi. Hauze Maroiba Pauda, Kunito Suba, the Great Zun Uprising Day, Thorompang Tokre. Mapunkia Human Sense Samtana Maradeli Satuna Kolokia Laukre. National Highway Thing Libasi, Tatopangam Drebadi Mama, Obisung Naploke Hangdoke, Haine Universal Models Organization, Akanbawa Thamkre. Lunana, Uttar Pradesh, Sabai Hangalapata Kimi Yankimari Siri. Hauze Pausan and Epizari. Sayi kudingi latana pangtokna lapagom sayi asigi oinasu unity peace amati integrity ningsing duna kunito suba the great zone uprising day palan ngasi UCM pa amadi amukona sinduna impalge ke krupata miyamna athawa singe khubamda hekeleka tamdana pangthokrai taranga mari leinana amukoge president PS Nandulwa na hai manipurda hojik toliba irang asina maram oiraga tharamasi mamang chahi kumna sauna pangthoktrabasu Atau singda pipam thokpa ikai khumnaba adudi chapsana khwaidagi wangba thakta ulle housing manipurda thokliba kangluki irang asigi mapungoiba daita barasaka na pugadabane maramde malemda sakti leirena claim tawjatiba India na pikraba manipurge wathok loisan bangam dabana thokliba samesya asigi phibam soklebane Apun bi saktam da singna riba mayam se masi manipur gi apun saktam kaiba pamdaba maitai nataba atopa kangrup ki phuruk singna su masi yokshillaga masi adugumba kuki gi militant sing aduna toriba thabuk sing ado sab sala thingnaba matam oide simasu haijaninge hojik thoiba irang asi maitai ga kuki gi kangrup ki lan oina sum leiba yaroiba maramdi kuki ne toriba si manipur gi apun saktam thugaraga makoi tongan lenga amalege haibane ba adu maitai ne hana manipur gi apun saktam kaiba yaro haibane ba Amaramda Thoranga Marilainana UCMG President Joy Chandra Konthausamna Hai Manipurda Tholibai Irang Asida Achowa Thodang Lauriba Kuki Su Militant Singh Amade Myanmar Dagi Sangsilakpa PDF Asi Marupangna Takhairaba Matung Peace Committee Asi Semgadabane Madugi Mahot Makoina Irang Asi Makasatrakduna Ladingaida Ima Ibel Amadi Ozakya Yahulaga Peace Committee Samsile Masana Maram Odaga Peace Committee Asida Yauriba Singda Manipur Prasana Unsilapatarakadi Madugi Daita Kanana Pugadoribano Maram Masina Chingdaleba Kukisu Amadi PDF Lanmi Singh Taktolapa Matung Peace Committee Sembio Haiki Deputy Commissioner Kaksing Superintendent of Police Kaksing Amadi Caretaker Chairperson Kaksing Municipal Council Ahomna Chialauduna ngasi DC Kaksingi Office Complex ta Kaksing area daleriba Kaitel Amadi Dukan Sing Hangdona bagi matangda Mipam Mama Pangthokre Mipam dana tonga-tongamba Warip Sing su Laukre ngasigi Mipam na Laukiba Warip Sing di Hauzik Kaksing Amadi Manipur Pumbadaleriba Piba Masi Yamna Marik Sumna Kanarapa Matungda Hayeng Tang Taramapan Ayuki pung mga dagi nung tingi pung mapawba curfew komtok lingay matamda Kaksang Kaitel dukan hangba hana dagi sa tadagliba kongsang makatana democratic oina miyam puna mga sarugyado na sangsinba Kaksang Municipal Council na tawdang lawtuna Manipur gi Governor unaduna Manipur dagi kuki militant singalene riba suspension of operation asi lawtok na bataksan ba amadi Governor da pisan gadaba Gerald drop taw na ba subcommittee da sinaba asini Tha Nirom Fazilakadoraba Manipur gi Irang Asiga Marilainana Coordinating Committee on Manipur Integrity Kokomina Sinduna Ngarang Bidang Pung Tadetege Nipan Pauba India Amadi Malemgi Maite Singna Kundaba Mapam Singda Human Semtuna Sathakiba Kongsang Aduda Kaksang District Miyamna Su Sarugyaduna Kaksang District Tonga Mapam Singda Miyamna Lambida Toglaktuna Kutamaira Pairaga Human Semtuna Kongsang Sangsinke Manipurda hojik toliba Irang asi narco terrorist amasung niam kaina mapandagi sangsilakpa miyosingna thonbane haiba kolauga loinana sangsing kiba kongsang aduda Kaksang district ki oina Kaksang lamkai Kaksang sumaglaikai sangrong lairembi mapadagi hauraga Kaksang bazar pauraga kairak pauba wabakai
lamkhaidage hauraga lamzau langmaidong thongnawjam ilangka pokpi waikhong thongjau kaksing khunau umathel wangu lamkhai wangu pangandabi tangsing amadi sugununa chingba mapham kayada masing yamlaba miyamna kutamaira paiduna human semduna kolauket lauke Coordination Committee Khongjom Sarkan Association ngarang langathen tekjam sapam khongjom gi miyamna maira paiduna himen sen sembagaloina na kolauke lauke himen sen adu papal lamkhai dege hauraga khongjom bazar phaw sengki khongjang asiga mari leinana Coordination Committee Khongjom Sarkan gi motom nirmala leimana wafam kya phongdoragle Kwakate laisam laikaida ngarang Irema Club amadi Irema Maira Paibi Nupi Lumna Sandana Human Sembagaloina Kolauke Laukre Manipur daki narco terrorism mutarkadabani kuki militant singna state ki integrity da singna dagliba asi lengangna action laukakadabani so ground role jana halu Manipur ki saktam kaibi yaroi haibane sangba kolauke asu laukre haide Kairimbi Khok Kungangi Masangyam Laba Miyamna Makuta Mara Paiduna Kairimbi Khok Lamkhaida Tholaktuna Wangzing Salung Pamba Rota Miyampa Aduna Lambigi Nageta Himen Chen Semdana Kolauke Baram Lauke Bisnupu Kaitenda Su Ngarang Lumlang Dong Apunba Nupi Lob Apunba Manipur Kanba Ima Loba Amadi Apunba Nupi Lob Bisnupur District Napuna Kusamnaduna Kuta Maira Paiduna Human Sen Sembagaloina Manipur gi Ngamkai Kaibi Yaroi Hana Kulau Lauke Oinam Kaitenda Su Oinam Apunba Maira Paibi Lumna Oinam gi Yamlaba Miangaloina Human Sem Sembagaloina Kuki Militant Sing Dage Su Lautokadabane Manipur ki Apun Bike Saktam Kaibi Yaroi Go Back Assam Rifles Long Live Manipur Haibane Sangba Kolauke Lauke Amaramda Kwairapump Yimnam Kunau Kainau Nambol Kaiten Kabo Waxing Kangmong Isok na Jingba Mapam Singda Masing Yamlaba Ima Event Singda Kuta Maira Paidaga Himen Sen Sembagaloina Manipur ki Ngam Kaibi Yaroi Haina Kulau Lauke Nakalamaramda Ningthokong Tinungai Pobala Moirang Kumbi Amadi Wangune Chingba Mapam Kyada Su Miyamna Tidemba Lambida Toktana Maira Lili Chatpagaloina Kolau Lauke Mitom Namatpu Sabi Yaroi Maiteke Ngamkai Kaibi Yaroi Santi Label Lamdampa Ama Ohenbiu Haituna Kasar Udhabond Badugor Kunoge Apunba Nupi Lumna Chinduna Pangtokiba Santige Rally Amasung Himen Senke Kongsat Asida Saruya Kiba El Gauranitai Singna Wapamase Pondo Kibane Rally ke Kongsat Asida Manipuda Atuba Matamda Santipura U Aso Apant Asi Ana Kiada Lengangnam Matik Chana Mating P Gadabani National Highway Anida Mahusagam Hango Manipur State Demographic Integrity Kahenba Yaroi Haiba Kolaukia Lautuna Rally Edu Chatke Manipur da Toleba Kangluki Irangna Madampo Oidaga Lanjanaratuna Tawan District Leba Atopampa High School Amadi Wangzeng Kodompopi Sport Complex da Hangba Rally Camta Jangjapam Lautuna Ladyba Pikliba Mahiroi Shingna Bharat ke Prime Minister Narendra Modi da postcard ke khudangda Manipur da Santi Hanjan Hanbiyo Larik Tamba Phangan biyo haizakre Mahiroi nupi macha amana Prime Minister Modi ke puning singsiladuna nungsideba pupu Prime Minister Kangluki Irangda Makhoigi Yum kai Larik Loina mai thadopi kre Irang asi phahanbiduna makhoibo Larik Tamba Phangan biyo haizakhe Amaramda ngasi Prime Minister Narendra Modi na puninge wa man ke bat ngangba taningdre haina kaksang kaithenda miyamna radio mai thabaga loinana miyamge wakat tabitaba Narendra Modi ge puninge wa aikhoi taningde koki militant singe su kudakta handu u aikhoi lan pamde aikhoi santi pami haiba kolaukia lauduna khongjang sangkre Khongjang aduda sarugia khibi serong makha leikai dege maibam bidarani leimakaubi koki militant singna mayom makai mai thadokpi khrabadagi lanjanatuna kaksangda leiba rally camp amada sangjapam lautuna leidibi amana hai koki militant singna mitam miyam pa hapiba amadi yumkai mai thabi badagi thong satharakpa tha ama makhai helaklei Kuki militant singa mitam miyam ga songnere balant asida yumkai mai thabi khraba aikhoi hauzik kadai da laigadare
Asigumba kaya asina marampo oiraga kuki militant singa thamleba su handu u Manipuda tangdu laitaba pura u micham miyam ge punsi amasung lantum kalu haibane chingba kholau kaya Lauraba Paubada Prime Minister Narendra Modi na wahi ama pauba haidana tumina leishin bagi thong asi subya yaningde Miyangi wakat tabidraba mahaki puningi wa ikoina tapham suktok thokte haida suphong dokhi ngasi hauji pokda tha ama hena irang jathara abasida ngasi bokda akoi gi damakta Prime Minister na awaba karima ubidaba akoi gi awaba simagi nakongda tabidaba tawbidaba thabak mayam je akoi sengna yam penjadi akoi hauji kadai leidoino lan songnari base sengna haibada akoi michangga gi khulai paiba jingani songnari balan je ado hauji pokda so handok piyo adu to piyo na koi mayam wakat ka liba mayam si akoi ngasi bokda Prime Minister gi manara taba leite akoi kamaina leidorino aduna mana man ki bat haiba wase akoi sukta taningde akoi gi nakong chida masak pa uningde akoi BJP ke vote kahanaba honabada achawa mateng ka pangki haibani sangba wapam yawba United Koki Liberation Front UKLF ke claim letter adu BJP na aran bani haidakade karikidamakta tumina leiribano lalabadi investigation topam thokpani Manipur ke irangda Assam ke Chief Minister na Asuk Yamna yawning liba asina karigino makoi ki mawang asina UKLF ke wapam adu achumba yabke Pibamda Lady Haina Manipur Pradesh Congress Committee MPCC ke maikidigi wapam phongdokre ngasi Congress Bhavanda Leba MPCC ke office ta pangthoki pa pawgi miphamda MPCC ke spokesperson ke H Devabatrana Hai UKLF na thamlakhiba wapam adu tasengna lalabadi kudakta BJP na investigation tawba kaloinana UKLF ke chairman ke matakta action laukhakadabani Facebook ta wa ama haibege NSA Panduna Miam Pabadi Ngamlaga Masida Tumina Laishanba Angapopoi Madam Laitana Assamgi Chief Minister Hemanta Biswana Manipurgi Toklebe Isuda Kut Tingzalapa Kaya Asina Chauna Miamda Chamanaba Mapohale Kuki Militanga Su Taunabagi Matangda BJP ki Wangangloi Anina Congress Matamda Su Taunakibani Harapa Adu Achumbani Adubo Congress na Lengak Palingai Manungda Suda Yauriba militant singna ground road thugai khide Miham Mipont Tawbagi Thogdok Laikide George Sampuda ILV bill ge matangda thokibai irangka duda Suda Lediba militant amata yaudana bayeng singke Congress na Mikal Mai Pangnaba militant singdage mateng amata laukide haiki Mana Makatana Hai UKLF ke chairman na video ama thadorokpa laikre maduda BJP ke Mio Singh Mikalda Mai Pangnaba honabada mateng pangki mateng pangbadina political solution to pigani haiba wapam lainabana separate administration talapani haiba wapam video da thorakle madugi matung ina MLA tarana separate administration talibasu achoba madampa ama oigani Asigumba Jingnaba kaya asi chumlaba yabagi oithopa sauna ledagle Masida BJP na miyam da namthak tawba yaroi double engine government oibanina asum zamda adu sengna miyam da thamu haiki Kuki militant singna chathadagle ba irang ase numit niputaruk ne suraba phawa super power ge sakti lairaba Bharat Sarkar na Thingnaba ngamdrabadi UNO ge mating lauro tamthiraba kaigi saglon lauriba kuki militant singda santiki pausent amadi apel tauraga yagadoribra kaidi pharaga sarangda thamgadabani haina Manipur People's Democratic Front MPDF ke working president and Mahendra Singh na phongdokre ngasi Manipur Press Club ta pangthopa pawgi mi phampa amada mana makatana hai Manipur ki peace amadi integrity ngak senpa haibasi non negotiable oiba hiram natte leiriba mipung khudimak jingming aktani British singna laktrangai mamangda Manipur da leiramba freedom pa amadi punna hingminaba adu hanzilangnaba honaba mathautai Democracy satpaleba ka ama oibana Prasana Constitution ge manung channa hesitation tawduna thengnariba khudongsa da baseng lengakta khangan bayai Hazak Toliba Todok Asi Ong Chan Suchi gi Ipeka Amani Loinana Manipura Hazak Toliba Charaknaba Amadi Kudongsa da Bakaya Asi Among Hanna Tengnarak Loi Hainingai Leite Maramba Asina
tungda laina thingnaba ngamnaba Manipur gi education system da NCC natraga defense training course ama tangai phadana hapa mathau tai masina tungda sep oina leiba ngamgani haibagi asepa thajaba lei haina lenga ke puning singki Kangpokpida National Highway lambi thinglebasi takthopa ngamdrabadi sengna haibiro mama oibisingna blockade hangdoke irang laksanba ngamdraba Manaba Mieng Yengdaba Manipur ge Security Advisor Mapam Lauto Kadabani ICAR South Lokto O Haine Universal Mothers Organization the Umona akan bawapam thamlale Ngasi Manipur Press Club tapang thopa paugi miphamda umoge President Moirang Temp Sorojini Leimana Hai India amade Manipur lengang na miyambo ngaksenba ngamdraba India ke Prime Minister na maron thoktana laikiba haibasi lamdam asige miyambo khangdre haibani Su chanariba kuki militant singi mathakta akanba action laukhatuna su handokadabani kuki militant singna India government ta makhoi ki demand tanbage mahuta maitai miyam da onslakpa haibasi taraina lode Manipur da tholeba irang loisinba ngamdaba mitang mikhai naiba kaya tawrabanina security advisor gi pampariba Kuldip Singh mayamda hanbikro ICAR South amadi 27 sector Assam Rifle ge commander lokthoko Lodabatansa asida chingya amadi tampakta khulai phagatnaba coming operation chathagani haibasi yabangamloi coming operation tampakta chathardingai irang asi sagaliba mihami pun tawribasing hana taktho coming operation tawba matamda lamnamasige imasing yaugani haiki mana makatana hai BJP lengak makatana Manipur da Landing labadi miyam gi ihol khangna thabak tau Kangpokpida lambi thinglibase takthopa ngamdragadi sengna haibiro miyamna ngak selaka lambi thingba komtho hange amaramda lamdama asida leiba lup masenta amana ama hai tongnaduna leiba ase topiro lupsing punsanabagi matambo oide tanza asida marup tauba sendoi khombasu lepi haike Manipur Thogliba Irang Asina Maram Poidaka Kaksing District Amadi Bisnupur District Tonga Mafam Sing de Lanzanarakpa Miamda Jangsapam Pidiba Hiang Lamp PH na Konba Tonga Mafam Sing da Hangleba Rally Camp Sing da Ngasi Primary Health Center Hiang Lamge Maike de Inmet Sing na Seasonanaba Polam Sing Yauna Shell Getting Bang Pikre Tengbang Pikraba Rally Camp Sing Adudi Lotus Club Hiang Lam Girls Junior High School Wabaga High School Mayang Lamzao Primary School Langwitong High School amadi Ilang Kampongpi Community Hall da Hangleba Rally Camp Sing ni Ngasigi Tengbang Piba aduga Marilena PSC Hiang Lamge MO in charge Dr. Ilangbang Kirana Pongdorakpada Manipur da Thogliba Irang Asina Maram Poiraga PSC Hiang Lamna Komba Mafam Sing da Hangleba Rally Camp Sing da Zangjapam Lawduna Ladiba Miyam da Mateng Kharada Oidaba so Pangnanabagi Wakalonda PSC Achigi Staff Singna Masamasagi Thagi Salary dege Angamba Sampam Sing Puthok Naduna Ngasigi Shell Yauna Tengbang Polam Sing as Pizabani Miyamna Amadi Lengaki Tabak Tauriba Sing Nasu Angamba Mateng Pibiduna Awabataraba Miyamda Mateng Pangbiduna Makoiki Awabada Ekoi Saruk Yamina Se Habakaloinana Ladiba Lengak Asinasu Kana Honabiduna Manipuda Amok Mahosagom Ing Tapa Adu Athobada Hanselhan Bio Haina Apple Tauragle Handaki Purupa Anige Unkanaba Asina Marampo Oiraga Suguno Assembly Constituency Game Manung Hansen Ba Mapam Sink Maru Oina Charial Amasung Tangzeng Mangzingda Hangleba Relief Center Singda Ngase Wangsang Municipal Council 1/4 Manung Chanba RTS Ledakta Leiba Chaning Kombi Salhab Group Amasung Lekai Asigi Yumthong Khudik Magna Ngamjangam Saba Khaiganaraga Chanathangna Bapolam Sing Mateng Pangkre Lekai Aduda Leiba YBA Club ki Maikai Dagi Su Khaiganaba Aduda Ngamba Mateng Pangke Hairi Mateng Pangba Aduda Sarugya Kibi Salhab Group Member Kaisamp Gangarani na Haikibada Purupa Anigi Lal Asina Marampa Oiraka Awabataraba Miyamda Kharada Oiraba Su Mateng Pangba Oina Ngasigi Tengbang Asepizabani Mahana Hai Handaki Iranka Asitage Awabataripa Miyam Gidamal Tonga Ba Relief Center Sing Hangdong Naba Asida Manung Hanjanma Mapam Sing Dasu Relief Center Sing Hanglari Adabu Miyamna Kangna Dabadagi Asigumba Manung Hanjanba Relief Center Sing da Mating Pang Baki Changdi namely
Iraichasingna mateng pangbiba matamda manung hanjinba mafamsingda hangba relief center singda su mateng pangbiu. Ngasi mateng pangzariba Sarial Makalekai Relief Center asida kumbi Assembly Constituency gi manung chanba tangjeng ahlopa amasung chadolpokpigi awaba taraba miyamna sangjafam lauraga leiri aduga tangjeng mangjengge Relief Center asidana napatge awaba taraba ichel inaw sang leiri. Makhoi kudung sataba yamna mayongnari awatpagi awat pangaltani maru aina miyamna hidak langthaga amadi nongmagi tangai padana changba polamsing mateng pangbiu. Lengang nasu awaba tariba khulsingka asida tangai padana lokapam thokpa thabak sing lokatbiu haiki. Kuki militant singna paktangnana yummai thabikraba kumbi Assembly Constituency gi manung chanba napatha amasung tangjeng ahaloki awaba tariba miyamna handiki chahi asidi law uba ngamdana adumak laikhagatra haibagi mipaiba marakta relief center singda ningba kaina lehori. Housing Suguna Assembly Constituency gi manung chanba tangjeng mangjengda hangba relief center da sangjapam loraka leiriba napatagi yunam ozan maitena pawisingda hai handaki lal asida kuki militant singna napatki yim makhai paktangna mai thabikre nupi angangka ahal singna kaksing hianglam wabakaina chingba tungan tongamba mafam singda sangjapam loraka leikre nupa nahal singna Naknana Ladyba Sugunu Assembly Constituency gi manung chanba tangjeng mangjengda leiri. Aikhoi khulai paibasu natte sumnatage pungna phangkhunganga ase nungsi jabatage khula ase ngaknaba leibani housing napad asakuki militant singna khudum salaga leiri. Hek sanglobada kuki singna nongmai hepta kap thori aikhoi chahi amagi law uzaraga maduna hingnanabagi upai oizabani. Housing Goidiba Pibamba Asida Aikoina Napata Janglaga Law Uba Ngambagi Upai Letre Nahal DC Bisnopurda Miyamgi Awaba Asi Yang Simbinaba Wakalure Maduda DC Ge Maiketagi Jungi Tank Taramapan Fawada BSF Company Ani Tamlaga Ngahalage Haina Tazaba Bibirakre Adubu Ngasi Pawadi Security Force Amada Tabirakre Pibamba Asida Kunza Singde Kule Jangbada Akiba Pongneri Haiki Amanumda Charian Makaleka Relief Center da Changjapam Lauraga Lady Bay Tangsang Ahaluptage Chiromba Birmangon Kawa Chahi Humpunitoram Suraba Al Amana Pongdaropada Makoisu Housing Kulda Changtuna Low Singu Naba Taurang Tauningi Housaki Pibam Asidade Pakhe Changba Ngambage Pangaletre Lengana Tangsing Ahalop Chingyang da State Security Force Matiksana Tambiu Adu Oidabadi Kule Changmangamgani Haiki Singya Port Singzamai Chingamatakta Provider Oiba Lighton Samp Berland ke Mieng Makada Jani Sanach Samp Okramp Jugendrona Punakusamladana Housing Kangloke Irang Marampo Oidaga Sugano Kendra ki Manung Chanba Sedokta Hangleba Relikamta Sela Yauna Sanatangnaba Yansang Napikia Ngasi Mateng Pangkre Makata Nasu Lighton Zampa Anandi Amadi Sanach Samba Kamla Devi Aninasu Serogi Ladiba Relikamta Lupalishin Taragi Matingsu Pankre Hairi. Housing Toliba Kangluki Iranka Asiga Mari Lainana Jaliba Thasige Hokiba Tang Tarukta Manipur Ge Tonganba Mafam Singda Awa Anataraba Kudong Tiba Nanglaba Muishinge Matinka Pangnabathokiba Bisnapur Police Station Ge Manung Chanba Ningthau Khongdage Naha Ahum Yimda Hanzala Kidre Mari Makong Kangdana Ledakliba Mui Ahum Adudi Ningthaukhong Awa number 9 Dagi Maisna Malengamba Chahi Kunitoi Apopa Sanamacha Amadi Laikai Asimatagi Guru Mayam Boni Sharma Chahi Kunitoi Apopa Gunakanta 1 number 6 Dagi Pukrambam Abinasai Kunitoi Apopa Tambal Sanani Makoi Ahum Asi Ngasi Pauba Hanzilak Taba Asina Asoi Angam Tokrabra Haibagi Chingnaba Pokana Imung Manungi Mewishing Tawai Wanare Madam Sina Makoibu Tibada Lamdamsigi Miyamna Mateng Pangbiu Karigamba Makoibu Tengna Piragati Manangna Police Station da Pau Pibiu Haina upon Ballo Ningtau Konge Chairman Dr. I.S. Kontosana Miyamda Apel Taurakle Makoina Tokiba Matamda Malengambana Amuba Kongrau Higok Machugi T-shirt Amadi Angoba Machugi Kongtongki Bonina dark green ge hapent ama set ke Abinasna angamba machugi t-shirt amadi amuwa machugi hapent ke haidi ba music asiti bada lamdam sige miyana mateng pangbi haidi
Indo Myanmar ngamkhai da leiba mayamgi pusanaba honaramba lupa crore amarongi senaba fi truck lot ama asengba mapu thoraktabadagi ngasi miyamna Thawal district ke Yaripo police station ge manung chanba khoirom mathak leikai handpump makhongda mai thaduna mangangkhrai truck amadi mioi ahumduna matungda tawdana ba wakhal taminaraga thadokre haire paugi source asna phangba pauda lupa crore amarongi oigadaba senaba panek longre manba phiron sing plastic bora mayam chanirom sing adu ngarang tang taratreta Yaripo kasong khulent lambida tata truck LP6 chaka registration number MN07C 2564 da Indo Myanmar ngamkhai Mayada pusanaba honabada ayuki pung taramatoi makhairom tabada Yaripo khoirom mathak laikai handpump makhongda check tawduna leiba maira paibising amasung khulgi volunteer singna phabane amadi waroshin purakpangam dabadigi ahenga ama laikai adugi maira paibisingna sangduna thamkibane hairi Tata truck adubo thorakliba driver onani so haiba Yaripo hydropopi dagi Muhammad Riyaz Saha jahi kuntaret apopa Muhammad Hasamuddin Pising adubo purakpani haiba Yaripo ke crew dagi thangsam roman sahi nipumapan apopale khidraba TS Tomba amasung longzam premzit allies Sarubi jahi kuntra tareta apopale khidraba el mangwanjauga loinana Yaripo Maikai ge club maira paibising gram panchayat amadi jilla parishad ke mihut sing yauna miyam ge oiba mifamba ama pangthutuna pulam sing aduge asengma mapu thoraknaba ngasi ayopung mapan phawba matam thaduna laikibane Adumapu ngasi ayupung mapan phawba asengma mapu thoraktabadagi Yaripo ke laikai khol kayage maira paibi lupsing yauna miyamna mai thadutuna mahan kibane Manipur da tholeba kangloki irang marak sida maitei sing khundariba mafam singda kwa manada hu poison yan sinduna slop poisoning tawduna hanaba honare haina mi painari ngai serak sida kwa mana amade hidak mana ge polam sing poduna lakpa matai mana moirang khunaugi miyamna paraba matung mai thaduna mangan kre Paraba miyoi singdudi film ba ongbi Priya Devi te kuntrama panta amade mahagi mapureba film nanau te hinipumatoi moirang gine makoi anuna activa amadi irikso amada kwakta wa number 9 dagi kwa mana polanka amaga tangkai amadi sajan packet kuntra amadi hidang manage polam singka punna lising maripurom gi polam sing kwakta dagi moirang khunau ta balambida makhoina tonglapa activa amadi irikso amada puduna lakpada ngasi nungtinda pungmari makhairom tabada moirang khunau sangai etneka park hek lathopaga moirang khunau kunjinda moirang khunau mayai makha amadi maning laikai ge ima event singna lambida thatna thiba humbada polam singa do phabangam khibani pharaba polam singa do pung taruk lomba tabada Paumi singe mamangda kudata mai thaduna mangan ke Uttar Pradesh sabai hangalapana maram oidina hokiban numit humnida miyo yangkhai mari sire chamri romna Balia District Hospital na laikanari Dr. Singna haibadati sikibagi tangdangba maram khangdri sabai hangalapa sinasu maram mo oibi yai Degree nipu yewna Uttar Pradesh ke mafamba ayambada sabai hangalakle hairi Siba ayamana laihau saba amati sor hombada wabani jungi tang tara mangada miyoi kulumdo siki mathang numitana miyoi kunda aduga ngarang na miyoi taramathui siki bani Azamgarh Sarkan ge Assistant Hall Director Dr. BP Tiwari na haikebada Lucknow dagi Dr. Singhi temba amalaktuna tizil gadari hena sabana traga ingba hengalakpada sor honba wawa diabetes amasung blood pressure patient singda khudong thiba hengal e UP Hal Minister Brazos Pathakna haikebada Baliada thoklepa thokdok ase lengana yamna lumna lawduna yangsale proper information de yaudana section dabagi maungda hit webness sikebani haina lawthokiba Dep Medical Superintendent Dr. Diwakar Singh mahaki post ge lawthokre Dr. Diwakar na thousandmita hit stroke na maram oidina me kontramari sikhiba singa do ayambana halsing ni haikebani hauzagaroi badamaru eba paw amane pizari kunito suba the great zone uprising day thorompang thokre Mapong kya da human sense semdana mara rally satuna kholaw kya lawkre National Highway thinglibasi taktopangam drabadi mama oibising naploke hangdoke haina Universal Motors Organization na akanba watham kre
लोइनाना उत्तर प्रदेश दा साबै हेंगलपदगी मियो यांखै मरे सिरे इमेज पाउदाम असके दे मतंग असद लोइजरे मेंग ताबिरे बसंगो अमका हना खुरुमजरे